Hayeng May kuntaruk-tagi hauraga tang kunmapan phaoba Manipurda akanbadagi hauraga yamna kanba mawongda nong churaba yai haina India Meteorological Department IMD na section wafam thamlagli IMD na ngasi thokiba press release amada East Central Bay of Bengal da semgatlakiba depression na northeast romda laktuna ngasi ayuk pung mga makhairom tabaga West Bengal gi Sagar Island gi southeast maigayda kilometre chahum marfu labna amadi state asimaki canning dagi southeast romda kilometre chamanga kunthra rom labna leiba samudra gi sarukta deep depression semgatki hariba deep depression asina hayeng ayuk phaobada akanba cyclonic storm ama oina Bay of Bengal gi northeast maigayda laklaba yari madugi matung Bangladesh amadi Sagar Island amasung Khepupuragi marakta West Bengal gi samudra mapanda yausilagtuna Pungda kilometre chamaga taradagi chamaga kun yangna akanba cyclonic storm sitsilakiri masigi ithil oina Manipurda me kuntaruktagi kunmapan phaobada mapham kharada akhak arao ga loinana akanbadagi hauraga yamna kanba mawongda nong chubaga loinana pungda kilometre maridagi yangkhai phauba yangna nungshit sitlaba yai hairi amaromda megi tang kuntare amasung kunnipanda Assam amasung Meghalaya da aduga me tang kuntaretana Mizoram amasung Tripura da mapham kharada akanba mawongda nong churaba yai haina IMD na piba report na makhatana phongdorake